Hi ma'am, ngasidi pig khara thongjarakebako. Ado hana phajana phutuani aduduga thau khitang ngauraga thongjarake adum yengbiyo. Ngausalle sidako phutuo kana ngausalle aina thau khitang da konda bokai deko thau khitang ngausallaga Pochei aina hapkadaba kayka loy hapchale mi loy khangnabanina adudi uttrebako meyam sangna kaidoyini natra khamen asinba achouba ama khara hapchalle aduga sa maroise kanghalla leramebako aduna sangde aduisu adum hapchale aina haunabana pikse phutokhrabni masa yam nalebako ado morok khara tawraga hapchangre asuba aduga machu hapchalle thum khara hapchalle chanagadaba changdako aduduga aina phajana mu otle phajana otpidoineba natradi phajana changdredanako phajana otlige phajana change do phajana otlaga minute 5-10 mu khumjalaga ngaure aduduga sidana champut amaga phutlaina gajarga kobi champut sa idyam pamjayeba chanam mapum tamoge ama aige ama chanam achobudunebako sija aduduna ani khatang hapeina yam chawena alu jina ai thana chanamina alu achouba ama khatang masung mari taraga hapchalla phajana ai thana chadawina aduga ising mahi hapchallani taraga nithoi hundoi yam taraga nithoi hundoi ni helamani da Ma'am, amuka hana taramna okjari ngasidi pig thongmo imporebako pig khara chajarake ma'am yamdi chaba yade ado khara chajarake adum yengbiyo ma'am champut khara hana charaga kobi champut kobi champutna puk thanbra khambode alu de khuchawne chaba horage hawe morok ki khá sade chanam tamo đi em hỏi em cha rồi Pốt yam tang em em pesa yam tandaba yadre aduna potse pangtangna tange laraba akhoi hingba ngamdre hingba yam watsalakpadu tawre
ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯚꯔꯥꯗ ꯂꯩꯔꯕꯅꯤꯅꯀꯣ ꯃꯔꯣꯏ ꯃꯀꯥ ꯑꯃ ꯊꯥꯅꯤꯡꯉꯥꯏ ꯖꯒꯥ ꯂꯩꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯂꯩꯔꯒ ꯂꯣꯏꯅ ꯆꯥꯕꯅꯤꯅꯅꯦ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯁꯨꯡꯈꯪ ꯈꯪꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯄꯣꯠꯀꯤ ꯃꯃꯜꯅ ꯋꯥꯡꯈꯠꯂꯛꯄ ꯄꯩꯁꯥꯒꯤ ꯚꯦꯂꯨꯁꯦ ꯂꯩꯁꯜꯂꯛꯇ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯃꯃꯜꯁꯦ ꯇꯥꯡꯈꯠꯂꯛꯑꯦꯕ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯀꯣ ꯀꯃꯦꯟ ꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯅꯪꯒꯤ ꯅꯄꯥꯝꯂꯣꯝꯒꯤ ꯃꯤ ꯉꯥꯛꯇ ꯑꯣꯏꯅ ꯑꯗꯨꯝ ꯂꯣꯏꯅꯔ ꯂꯩꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦꯅꯀꯣ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯈꯔ ꯋꯥꯔꯣꯜ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯂꯥꯟꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄꯗꯒꯤ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯁꯨꯒꯨꯅꯨꯗꯒꯤ ꯂꯩꯕ ꯅꯨꯡꯉꯥꯏꯇꯗꯅ ꯁꯨꯝ ꯑꯉꯥꯡ ꯃꯆꯥ ꯀꯩꯀꯥ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯂꯥꯛꯑꯦꯗꯅꯀꯣ ꯂꯥꯛꯑꯒ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯌꯨꯝ ꯏꯄꯥꯝꯂꯣꯝꯒꯤ ꯁꯥꯏꯠ ꯂꯣꯝꯗ ꯂꯩꯌꯦꯕꯀꯣ ꯏꯄꯥꯝꯗ ꯗꯥꯏꯔꯦꯛ ꯆꯪꯉꯒ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯚꯔꯥ ꯂꯧꯔꯒ ꯂꯩꯖꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯨꯒ ꯌꯥꯝ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯌꯨꯝꯂꯣꯝꯒꯤ ꯑꯩꯒꯤ ꯅꯨꯄꯥꯔꯣꯝꯒꯤ ꯑꯍꯜ ꯂꯃꯟ ꯀꯩꯀꯥꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝꯗ ꯑꯩꯅ ꯁꯦꯡꯗꯣꯛꯅꯤꯡꯕ ꯋꯥ ꯑꯃꯀꯣ ꯑꯩꯈꯣꯏꯒꯤ ꯑꯍꯟꯈꯩ ꯔꯤꯂꯤꯐꯇ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯇꯩꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯩꯈꯤ ꯃꯌꯥꯝꯅ ꯈꯪꯕꯤꯕ ꯌꯥꯎꯔꯒꯁꯨ ꯑꯗꯒꯤ ꯈꯪꯕꯤꯗꯕ ꯈꯔ ꯑꯃꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯦꯕꯀꯣ ꯅꯅꯦꯝ ꯅꯀꯨ ꯑꯗꯒꯤ ꯅꯆꯤꯟ ꯅꯅꯥꯎꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯊꯝꯖꯤꯜꯂꯒ ꯅꯨꯡꯉꯥꯏꯅ ꯑꯗꯨꯗ ꯂꯩꯕ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕ ꯈꯪꯗꯅ ꯋꯥ ꯉꯥꯡꯕꯤꯒꯅꯨ ꯃꯌꯥꯝ ꯑꯗꯣ ꯑꯗꯒꯤ ꯆꯥꯛ ꯀꯧꯕ ꯑꯗꯒꯤ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯖꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯝꯅꯔꯨꯔꯕ ꯏꯃꯥ ꯏꯆꯥ ꯈꯔꯗꯣ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯣ ꯑꯗꯨꯕꯨ ꯆꯥꯛꯀꯧꯕ ꯀꯧꯋꯦꯕꯀꯣ ꯍꯣꯏ ꯆꯍꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯀꯩꯅꯣꯗ ꯆꯠꯅꯕꯤꯗ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕꯗ ꯆꯥꯛꯀꯧꯅꯕꯩ ꯋꯥꯅꯦꯕ ꯑꯗꯨꯗ ꯑꯩꯒꯤ ꯏꯄꯥꯝꯂꯣꯝ ꯉꯥꯛꯇ ꯑꯩꯅ ꯍꯦꯟꯅ ꯀꯩꯅꯣ ꯄꯤꯕ ꯑꯗꯒꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯗꯕ ꯃꯔꯨ ꯑꯣꯏꯅ ꯈꯟꯗꯕ ꯑꯗꯨꯒꯨꯝꯕ ꯀꯩꯝꯇ ꯂꯩꯇꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯗꯨꯗ ꯀꯣꯛ ꯁꯥꯟꯅꯕꯤꯒꯅꯨ ꯑꯗꯒꯤ ꯃꯤꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯄꯗ ꯐꯠꯇꯕ ꯉꯥꯛꯇ ꯕꯦꯗ ꯀꯃꯦꯟ ꯑꯣꯏꯅ ꯄꯤꯅꯕ ꯍꯥꯟꯅꯁꯨ ꯍꯣꯠꯅꯕꯤꯒꯅꯣꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯣꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯅꯆꯟ ꯅꯨꯄꯤ ꯂꯩꯇꯕ꯭ꯔꯣ ꯈꯣꯠꯇꯕ꯭ꯔꯣ ꯑꯗꯨ ꯑꯗꯥ ꯑꯗꯨ ꯃꯌꯥꯝ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯁꯦꯡꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯅꯨꯄꯥ 2 ꯈꯛꯇꯅꯦꯕꯀꯣ ꯅꯨꯄꯤ ꯌꯥꯎꯗꯦꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯈꯨꯔꯥꯒꯤ ꯃꯆꯥꯅꯨꯄꯤ ꯀꯩꯀꯥ ꯂꯩ ꯑꯗꯨꯗꯤ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤ ꯑꯗꯨꯒ ꯌꯨꯝ ꯄꯥꯟꯕ ꯑꯩꯈꯣই ꯏꯈꯨꯔꯥꯒꯤ ꯃꯆꯥꯁꯤꯡꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯚꯔꯥꯗ ꯂꯩꯔꯕꯅꯤꯅꯀꯣ ꯆꯥꯛ ꯀꯧꯕ ꯈꯣꯠꯄꯗꯨꯁꯨ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯇꯧꯅꯗ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯂꯣꯏꯅꯃꯛ ꯇꯧꯅꯈ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯈꯪꯗꯕꯤꯗ ꯋꯥ ꯄꯦꯄꯦ ꯉꯥꯡꯕꯗꯣ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯁꯦꯡꯗꯣꯛꯆꯔꯤ ꯃꯌꯥꯝ ꯑꯗꯒꯤ ꯅꯨꯄꯤꯅꯁꯨ ꯍꯦꯜꯂꯦꯕꯀꯣ ꯅꯨꯄꯤꯕꯨ ꯁꯤꯙꯔꯒ ꯋꯥ ꯉꯥꯡꯕꯁꯦ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯈꯪꯉꯤꯕ ꯉꯥꯛꯇꯅꯤꯀꯣ ꯏꯃꯥ ꯏꯄꯥꯅ ꯀꯔꯝꯕꯅꯣ ꯑꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯁꯥꯏꯠꯅ ꯀꯔꯝꯕꯅꯣ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯅꯣꯗꯣ ꯌꯦꯡꯕꯤꯔꯒ ꯃꯌꯥꯝꯅꯁꯨ ꯋꯥ ꯈꯔ ꯑꯗꯨꯝ ꯌꯦꯡꯕꯤꯔꯒ ꯉꯥꯡꯕꯤꯌꯣꯕꯀꯣ ꯑꯗꯨꯃꯥꯏꯅ ꯐꯖꯗꯕ ꯋꯥꯗꯣ ꯑꯩꯅ ꯍꯥꯏꯍꯟꯅꯤꯡꯗꯕꯒꯤꯅꯦꯕ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯁꯦ ꯌꯥꯝ ꯁꯥꯡꯅ ꯑꯩꯅ ꯉꯥꯡꯉꯤꯁꯦꯀꯣ ꯑꯗꯨꯗꯤ ꯐꯔꯦ ꯆꯥꯛ ꯆꯥꯖꯔꯒꯦ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕꯤꯒꯅꯨ ꯑꯐꯕ ꯉꯥꯛꯇ ꯈꯟꯕꯤꯌꯨ ꯍꯧꯖꯤꯛꯁꯦ ꯃꯇꯝ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯂꯥꯟ ꯃꯇꯝꯅꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯉꯥꯛꯇ ꯈꯜꯂꯒ ꯂꯩꯒꯗꯕꯅꯤ ꯃꯌꯥꯝ ꯑꯍꯥꯎꯕ ꯆꯥꯔꯒ ꯊꯕꯛ ꯀꯟꯅ ꯁꯨꯒꯗꯕꯅꯤ ꯑꯐꯕ ꯉꯥꯛꯇ ꯈꯟꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯑꯃꯨꯛꯀ
캡슐ꯅꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯔꯤꯁꯦ ꯑꯩꯅꯅꯦ ꯑꯁꯦꯡꯕꯩꯗꯤ ꯑꯩꯅ ꯑꯣꯛꯁꯦ ꯌꯥꯏꯔꯒ ꯆꯥꯒꯦꯅ ꯈꯜꯂꯝꯕꯅꯦꯕ ꯑꯗꯨꯒꯤ ꯖꯟ ꯖꯥꯟ ꯃꯌꯥꯝꯗꯣ ꯑꯉꯥꯡ ꯃꯆꯥ ꯆꯦꯟꯕꯅꯤꯅ ꯑꯩꯗꯤ ꯉꯝꯗ꯭ꯔꯕꯀꯣ ꯑꯗꯨꯏꯅꯦꯕ ꯏꯪꯊꯝꯊꯥ ꯌꯧꯔꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯌꯥꯝ ꯏꯪꯉꯦꯕ ꯈꯪꯕ꯭ꯔꯥ ꯖꯤꯡꯒꯅ ꯉꯥꯛꯇ ꯈꯥꯕꯅꯤꯅꯅꯦ ꯌꯥꯝ ꯏꯪꯉꯦ ꯑꯗꯨꯅ ꯃꯩꯇꯥꯟ ꯌꯥꯏꯕ ꯈꯣꯠꯄ ꯍꯧꯔꯛꯑꯗꯕꯅꯦ ꯑꯗꯨꯅ ꯌꯥꯏꯔ ꯆꯥꯕ ꯈꯣꯠꯄꯒꯤ ꯌꯥꯝ ꯇꯧꯔꯛꯑꯅꯤ ꯃꯌꯥꯝ ꯍꯥꯎꯋꯦ ꯍꯔꯤꯕꯣꯞꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯍꯥꯎꯋꯦ ꯆꯥꯔꯒ ꯁꯨꯝ ꯁꯥꯖꯜꯂꯛꯑꯦ ꯉꯁꯥꯏ ꯋꯥꯏ ꯁꯥꯗꯕꯗꯣ ꯑꯍꯥꯟꯕꯗꯗꯤ ꯁꯥꯔꯝꯗꯦꯕ ꯑꯃꯨꯛ ꯁꯥꯔꯦ ꯍꯥꯎꯋꯦ ꯏꯪꯊꯝꯊꯥ ꯌꯧꯔꯛꯑꯕꯅꯤꯅ ꯑꯣꯛ ꯊꯣꯡꯕ ꯍꯥꯎꯕ ꯃꯇꯝ ꯌꯧꯔꯛꯑꯕꯅꯤꯅ ꯃꯣꯔꯣꯛ ꯁꯥꯗꯦꯅ ꯈꯜꯂꯝꯕꯗꯣ ꯁꯤꯗꯣꯔꯦ ꯃꯣꯔꯣꯛꯅ ꯋꯥꯟꯊꯗꯣꯔꯦ ꯃꯣꯔꯣꯛꯅ ꯁꯤꯔꯛꯑꯦ fazendo errado.
Anh ngầm đấy sẽ quá đâu ra rồi. Ngasigidi mayam loisonjarage mathangda morok sadaba video ama pura laage. Ngasigidi morok samandana gyamenga loi ngawre. Ahamdadi aidi morok atekpaga chiaminebuko. Sum char 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 sagalebako. Ai ngamdreba.